China na asuk yangna karamna chaokhatkhi. Bharat na independent fanglabaki chahi ani matungda China dasu reform laktuna People's Republic of China form oiki. 1950 dagi 1960 adwaida Bharat ki GDP amasung production na China dagi henduna leirammi. Ngasi Bharat ki economic system $2 trillion gini amasung China gina $9 trillion gi. Nongma tawduna mit ki mangmakta Shanghai Malem gi khwaidagi inakunba city oiba hauki. China 1981 dagi 2013 gi manungda makoi gi public crore 68 pu laira rambadagi inakunba punsida puduna chatki. Ngasi phawbada miyoibagi itihasta thokidri asuk likraba matamda asuk yamba mibu laira rambadagi inakhulhan khiba haibase nungaiba punsi phanghan khiba haibase. Masi karamna oikibano karamna China na asuk sangna amadi wangna khangchung chungduna kakhatkibagi khudam amoina Bharat ki Diwali ki ahingda candle khakta natte thaliba sakliba maikei marida firecrackers kapi masi India ki mafam khibik tani asuk yamba firecrackers singase angamba China dagi lakpani masiga iroinana Ganesh Lakshmi ki murti su China dagi laki nokningdra Bharat ta Lakshmi puja tawraga China ki city kaya dasu haraw fongdokli China ki city singdagi Deepawali da sijinnagada firecracker sing tanatana holi dasu kapliba rang kapnaba fish curry saraga India da export to silakli China gi yehu city da dukan masing lakam dana laikri madugi dukan sing aduda tangbadagi tangba hongba potsai available ni atangba potsu hongna saduna thamli makoina sadaba pot leiti even Sikh dharma gi lairik ki tabis phangi Quran Sharif ki ayat sing fangi Santa Claus kisu mapam maduda fangi Makhoi gi business ki matangda yamna satnaba wa amalai makhoina paikhat ki ba business ado thadokte aduga loss suide Makoina rate kaya gi pot sai atang basu ahong basu phatta basu apha basu maramasina 2011 da India dagi 40,000 businessmen China da changsin ki 2013 da 3,60,000 businessmen changki business ki damak India ki tenete inter world gi businessmen sing China da sali maramasina makoi gi hotel sing restaurant sing Indian amadi foreigner businessmen sing na thalibani aduai badi open wani makoi gi sen hengat patabani China ahanbada factory sagatli maduda thokpa pothok yonaba plan tawi makhoina parts sing susai madugi parts sing yonbagi dama customer thibagi darkar leitre aduga importer singsu mafam amadagi amada satpagi darkar leitre factory gi mapu singsu customer thirubagi mathau tadre China gi economic capital Shanghai dagi 300 km muk lapna lairiba mafam yehu ko city asida India ki businessmen yamna changsin kibana pot chei leibada competition oikre hairi maramasina hojikti hanagum profit leitre adubu Bharat ki businessmen singna makoidagi pot leiba tokpa leiti maramdi India da production wathakre masimakni China na pamlambasu China ki economic development ki revolution lakhibase 1980 dagini matamduda China ki mi singini haina makoi gi lamtu lawi hingol da right leiramde leiribu punamak state kini government gini adubu ahing amada natraga numit kharni da China change tawthoki makoina China se economic zone sembagi damak decision lawki factory kaya sagat bagi damak decide tawki mapan gi mi changsil lakpada komthok hanki mapan gi mi singsu factory saraba yagani haiki masigi damak achoba mafam semgat pagi damak mi singbu mafam amadagi amada inthoki public na maduda against tawruba yade protest ki option thamde makoi gi government da masigi decision ase communist party na sinkibani amasung yamna chauna mai pakhi bharat ta sigumba wa asigi proposal aikoi gi cabinet ta oide wakhanda fawbal lakna de aikoi gi esida mi gi yum karigumba government na thugairabasu sarkar gi thabak ki damak madugi mahutta atop mafam ama sinbagi matik saba we thamde leirabasu madugi process chatharakpada public yamna wabatai China da Beijing Olympic sanabagi matamduda manakta leiba mi singi yum sing loini inthoki kanana su madugi against the wangang bagi option leite protest yade makoi gi economic zone khuding
30,000 hectare dagi pikpa mafam leite masi sabagi damak mokoina public ki opinion laude taurasi asini asumna industrial mafam kaya semgat ki mapangi mi singbusu maduda changsin bagi we piki madudagi event India gi industrialist singna mafam maduda changduna factory lingkhat bahauki China gi khwaidagi wari naba dam 1994 da sarani haidoki bani aduga masigi dam ase 4 July 2012 da loisiladuna masidagi current production hauki masigi project asigi damak city tarahumdoi amasung achowa khungang chamaga nipu amasung maduda laiba mising site amada chathanki masi sabagi damak environment da thorakadaba problem singbu makoina khantharude tungi thokpa haina khanki amarom da bharat ta narmada dam hauki 1979 da amasung loichinki 2006 da masigi chairak sida dam asina wangba amadi wafam kaya lakbana thabak kaya ni leppa yauki China na Bharat tagi wangduna chatkibagi maram singi manungda makoigi labor workers su maram amani hairi economist singna masibu human capital haina su kawi 1980 dagi China economic revolution purakpagi hotnarakpa tanjada Chingi literary rate 65% ni masiga loinana makoigi thabak thoramda nupi singi 74% di saruk yai amarom da India da thabak suba nupi 34% khaktani makoigi laibakta protest hartal leite union semduna factory gi against the chatpagi lambi thingjili employee amadi labor sing akaknaba rule amada satpatai phagiya de China gi rule gi matungina mafam amage worker or labor mafam amada satuna thabak suruba thoina taunude family puduna satpa yade magi mafamda thabak subagi khodong chaba pinaba laknai asigumba akaknaba amadi akanba rule mayam asina maramoiraga China da world wide ki oiba factory sing yungkhre aduga makoina nongmagi chaukhatli masigi system ase India dadi kadaino India dadi dharma gi lan kanna chathari basini India da lairiba asuk yam kraba mising asibu workforce da onthok krabada karidawna China na ikhoidagi henkani aikhoigi mising thabak suning bangaktani adubu thabak supam leite north east di factory industry thoina leite aduna aikhoigi mising wanari bani maramasina isa na hingnaba pambai thibatai asumna hai nangon da nongmagi lupa lising tara income oirabasu masidagi hena tannaba hotnagadabani matam adudata nang amasung nangi imong nungai yai phabo oikani video asigi damak like pibiba yai aduga channel asida anau boyra please subscribe to sin view masi request ni thank you